ꯃꯌꯥꯝꯕꯨ ꯍꯥꯃꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯪ ꯁꯣꯛ 1959 ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 19 ꯍꯦꯟꯅ ꯁꯤꯈꯤꯔꯝꯃꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯀ꯭ꯋꯤꯟꯁꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯕꯕꯤꯟꯗꯥ ꯀꯧꯕ ꯎꯃꯪꯅ ꯀꯣꯏꯁꯟꯕ ꯇꯥꯎꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯃꯅꯥꯛꯇ ꯕꯕꯤꯟꯗꯥ ꯕꯣꯜꯗꯔꯁ ꯀꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯑꯔꯨꯕ ꯏꯆꯦꯜꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕ ꯖꯒꯥꯗ ꯇꯨꯡꯁꯟꯗꯨꯅ ꯁꯦꯝꯕ ꯌꯥꯝꯅ ꯐꯖꯔꯕ ꯁꯨꯃꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯕꯕꯤꯟꯗꯥ ꯕꯣꯜꯗꯔ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯗꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯗꯨꯅ ꯏꯔꯣꯏꯔꯒ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯕꯤꯟꯗꯥ ꯕꯣꯜꯗꯔꯁ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯗꯤ ꯏꯔꯣꯏꯔꯒ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛꯇ ꯅꯛꯁꯟꯅ ꯆꯪꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯕ ꯈꯛꯇ ꯅꯠꯇꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯌꯥꯝꯅ ꯀꯟꯕ ꯏꯔꯩ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯆꯣꯡꯊꯔꯗꯨꯅ ꯏꯔꯣꯏꯔꯨꯕ ꯃꯇꯝꯗ ꯏꯔꯥꯛꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯕꯕꯤꯟꯗꯥ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯅ ꯆꯪꯗꯅꯕꯒꯤꯗꯃꯛ ꯋꯥꯔꯅꯤꯡ ꯁꯥꯏꯟꯕꯣꯔꯗ ꯀꯌꯥ ꯑꯃ ꯊꯦꯠꯂꯝꯃꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯏꯔꯥꯛꯅꯔꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯊꯣꯛꯂꯤꯕ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯈꯪꯗ꯭ꯔꯒꯁꯨ ꯕꯕꯤꯟꯗꯥ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯈꯪꯂꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯗꯦꯚꯤꯜꯁ ꯄꯨꯜꯕꯨ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯖꯒꯥ ꯑꯃꯅꯤ ꯊꯥꯖꯅꯔꯤꯕ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯥꯛꯅꯔꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯈꯛꯇꯃꯛ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯕꯕꯤꯟꯗꯥ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯇꯝꯅꯔꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯕꯕꯤꯟꯗꯥ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯃꯅꯥꯛꯇ ꯌꯤꯟꯗꯤꯟꯖꯤ ꯀꯧꯕ ꯇ꯭ꯔꯥꯏꯕ ꯑꯃꯅ ꯈꯨꯟꯗꯥꯔꯝꯃꯤ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯃꯅꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯌꯤꯟꯗꯤꯟꯖꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯂꯥꯅꯥ ꯀꯧꯔꯝꯃꯤ ꯌꯤꯟꯗꯤꯟꯖꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯣꯂꯥꯅꯥꯕꯨ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯂꯥꯅꯥꯗꯤ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯇꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯗꯥꯏꯒꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯨꯃꯤꯟꯅ ꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯂꯥꯅꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯑꯣꯂꯥꯅꯥꯒ ꯗꯥꯏꯒꯥꯒ ꯇꯨꯃꯤꯟꯅ ꯎꯅꯔꯝꯕꯗꯨ ꯌꯤꯟꯗꯤꯟꯖꯤꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔ ꯑꯗꯨꯅ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯤꯟꯗꯤꯟꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯗꯥꯏꯒꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯪꯊꯔꯝꯃꯤ ꯑꯗꯨꯒ ꯑꯣꯂꯥꯅꯥꯕꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯔꯝꯃꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯑꯣꯂꯥꯅꯥꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯗꯨꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯗꯥꯏꯒꯥꯕꯨ ꯂꯪꯊꯈꯤꯕ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯗꯥꯏꯒꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯔꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯑꯣꯂꯥꯅꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯣꯂꯥꯅꯥꯒꯤ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯗꯥꯏꯒꯥ ꯀꯧꯔꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯇꯝꯅꯕꯗꯨ ꯃꯤ ꯀꯌꯥ ꯑꯃꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯔꯨꯕꯗꯒꯤ ꯏꯔꯥꯛꯅꯔꯒ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯂꯥꯅꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯥ ꯗꯥꯏꯒꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤꯕꯅꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯂꯩꯔꯕ ꯐꯥꯎꯕꯗ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯒꯁꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯗꯤ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯏꯪ ꯁꯣꯛ 1940s ꯑꯗꯨꯋꯥꯏꯗ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯏꯔꯥꯛꯅꯔꯗꯨꯅ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯤꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯗ ꯆꯦꯟꯊꯈꯤꯕꯒꯤ ꯃꯍꯨꯠꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯈꯥꯗ ꯅꯠꯇ꯭ꯔꯒꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯃꯁꯨꯡ ꯏꯔꯩꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯔꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅ ꯃꯈꯥꯗ ꯀꯟꯅ ꯆꯤꯡꯊꯔꯗꯨꯅ ꯁꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯄꯨꯂꯤꯁꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯆꯪꯂꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯣꯡꯊꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ
rescue tꯧꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯀꯣꯡꯒꯣꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯆꯞꯄꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1933ꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯈꯕꯔ ꯆꯦ ꯑꯃꯗ ꯋꯤꯟꯇꯔ ꯕꯇꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯍꯥꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯋꯤꯟꯇꯔ ꯕꯇꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯞꯄꯒ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯂꯦꯞꯄꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯦꯜꯂꯛꯂꯤꯕ ꯏꯁꯤꯡ ꯆꯥꯡ ꯑꯗꯨ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯗꯨꯅ ꯇꯥꯎꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯍꯤꯡꯍꯧꯔꯒ ꯅꯨꯄꯥꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯪ ꯁꯣꯛ 1959ꯗꯒꯤ ꯍꯧꯔꯗꯨꯅ ꯄꯨꯂꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯌꯥꯝꯗ꯭ꯔꯕꯗ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯃꯤ 17ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯀꯧꯕ ꯇꯨꯔꯤꯁ ꯅꯨꯄꯥ ꯑꯃꯁꯨ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯆꯣꯡꯉꯗꯨꯅ ꯁꯥꯟꯅꯔꯨꯕ ꯃꯇꯝꯗ ꯏꯁꯤꯡꯗ ꯇꯥꯁꯟꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃꯒꯁꯨ 2008ꯗ ꯊꯣꯛꯑꯝꯃꯤ꯫ ꯆꯍꯤ ꯑꯁꯤꯗ ꯆꯍꯤ 19 ꯁꯨꯔꯕ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯕ ꯖꯦꯝꯁ ꯑꯦꯟꯗ꯭ꯔꯌꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯔꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁ ꯑꯦꯟꯗ꯭ꯔꯌꯨꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯗꯨꯅ ꯏꯔꯣꯏꯔꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨ ꯆꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯀꯟꯕ ꯏꯔꯩ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯦꯝꯁ ꯑꯦꯟꯗ꯭ꯔꯌꯨꯅ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯕ ꯉꯝꯗꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯔꯣꯝꯗ ꯀꯟꯅ ꯆꯤꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯖꯒꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯟꯅ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯖꯦꯝꯁ ꯑꯦꯟꯗ꯭ꯔꯌꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯄꯕꯤꯟꯇꯥ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯤ ꯆꯪꯕ ꯌꯥꯗꯕ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥ ꯑꯃꯅꯤ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯏꯕ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯣꯏꯗꯅꯕꯒꯤꯗꯃꯛ ꯋꯥꯔꯅꯤꯡ ꯁꯥꯏꯟꯕꯣꯔꯗ ꯀꯌꯥ ꯑꯃ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯤꯁꯁꯤꯡꯅ ꯗꯦꯚꯤꯜꯁ ꯄꯨꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄꯗꯤ ꯂꯦꯞꯄꯝꯗꯦ꯫ 2020ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 54ꯗ ꯁꯦꯅꯣꯟ ꯍꯣꯞꯃꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨ ꯀꯟꯈꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯅꯣꯟ ꯍꯣꯞꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯆꯦꯟꯊꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯁꯦꯅꯣꯟ ꯍꯣꯞꯃꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯦꯁꯀ꯭ꯌꯨꯒꯤ ꯇꯤꯝ ꯑꯗꯨꯅ ꯁꯦꯅꯣꯟ ꯍꯣꯞꯃꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯥꯅ ꯏꯔꯥꯛꯅꯔꯗꯨꯅ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 200ꯃꯨꯛ ꯂꯥꯞꯄ ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯂꯦꯞꯇꯕꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕꯗꯒꯤ ꯕꯄꯤꯟꯇꯥ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯌꯤꯟꯗꯤ ꯇ꯭ꯔꯥꯏꯕꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯁꯦꯡꯅ ꯇꯝꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯣꯂꯥꯅꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯗꯥꯏꯒꯥꯕꯨ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯣꯏꯔꯨꯕ ꯃꯇꯝꯗ ꯑꯣꯂꯥꯅꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯗꯥꯏꯒꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯔꯤꯕꯅꯤ꯫ ꯗꯦꯚꯤꯜꯁ ꯄꯨꯜꯗ ꯊꯣꯛꯂꯤꯕ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯃꯁꯨꯡ ꯏꯔꯩꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯗꯦꯚꯤꯜꯁ ꯄꯨꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯎꯕ ꯉꯝꯗꯕ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯆꯦꯟꯕ ꯑꯃꯁꯨꯡ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯈꯥꯗ ꯆꯤꯡꯊꯕ ꯉꯝꯕ ꯑꯀꯟꯕ ꯏꯆꯦꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯦꯚꯤꯜꯁ ꯄꯨꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯉꯗꯨꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯨꯕ ꯃꯇꯝꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯀꯟꯕ ꯏꯔꯩ ꯀꯌా ꯑꯃ ꯊꯦꯡꯅꯕ ꯈꯛꯇ ꯅꯠꯇꯅ ꯎꯕ ꯉꯝꯗꯕ ꯁꯛꯇꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯃꯈꯥꯗ ꯅꯝꯖꯜꯂꯛꯄꯒꯤ ꯆꯍꯨꯝꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯊꯥꯖꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯗꯦꯚꯤꯜꯁ ꯄꯨꯜ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯁꯦꯡꯅ ꯇꯝꯅꯩ꯫